Image Paodam yang tabiriba sumbo hamamutada kurumzadi hozai maroiba pau pizadi Chhattisgarh amadi Rajasthan da Congress na sauna mai pakre MC Mericom da Mitoi Lema Mington Pikre loinana elected women singe capacity building program pangtokre hozai pau sanana bizadi Chhattisgarh Madhya Pradesh Rajasthan Telangana amasung Mizoram state mangage assembly singe vote masing asitiri Telangana da TRS na seat marpudara manga phangkre aduga seat ani da mangjan thari Congress na seat taranipan phangle aduga amada mangjan thari Mizoram ge seat nipulaiba ge manungda Mizo National Front MNF na seat kuntaruk phangle Congress na seat manga BJP na ama aduga ataina nipan phangle Mizoram Chief Minister Lathan Wala seat animakda maithia haure hojek phawda Rajasthan da Congress na seat Marpudarani Tuida Mai Pakre Eduga Tareta Mangjan Thari BJP na Humpumapan Pangle Amadi Sit Marida Mangjan Thari Madhya Pradesh da BJP na Kuntra Manga Pangle Eduga Humpudra Mangada Mangjan Thari Congress na Niputaru Pangle Amadi Sit Humpumangada Mangjan Thari Chhattisgarh na Congress na Hauzik Pawuda Sit Humpumanga Pangkre Nipumangada Mangjan Thari BJP na Sit Tarataru Pangkre Janata Congress Chhattisgarh na Marida BSP na ahum amasung ZZP na seat amada mangjan thare vote ke result lakpa hokibak loinana BJP amasung Congress na government semnaba lalongyat pa honakre hairi Hayeng December ge tang tanani thoi nupilan thoram lakpa ge iroinana Manipur ge governor Dr Nazma Heptula na Manipur miam da yat proposal piragle Governor ke pausenda English angma chamapan kuntra mapanda Manipur ge Maharaja amasung matamdu ge British government ge Centrum amasung lengaklon ge oiba sungnam sasan ge mayukta masang yamlaba Manipuri nupisangna lamthengna kiba adu ningsingba yamna muktangai phadabani matamdu ge nupisangka aduna cheng mapanda thadopa kudakta lemna nabagidamag state darbar office da thamsin bada sipai singge nomai gulina nupi kuma thoiram sokhe Numid adubu nupi lanta haina ningsing duna Manipur ki itias da yamna maru iba numid ama oire adugumba thauna paraba Manipuri ima singna aranba chumdabu ki mayokta thengna duna chakhotpa tangdulai taba state ama oirangnaba sangsang keba lambi aduge kudung innanaba Manipuri miyamda apel tawri haina governor na thadorpa cheronda hairi Manipur ki Chief Minister N. Birena Thadoropa Pausenda Madamduge colonial to Oiba Lengake monopolistic Oiba policies in Mayuta Manipur ki socio-political and Santong Naba Tengnakiba Thona Paraba Manipuri Imasingi Mapamda Manipur Miamga Kusamnaduna Aina Ikai Kumnazaba Uteri Hairi Amaramda Social Welfare and Cooperation Minister Namsa Kibgena Nupilan Numitharam Lakpasida Nupilanda Masaki Oiba Katutuna Manipur Miamgi Hena Paba Tangdulai Taba Purangna Bagidamba Kongsang Sangsang Kiba Imasangi Mapamda Aina Ikai Kumnaba Uchari Hairi Boxing Masanada World Champion Tarulak Oidakrabi Boxer MC Mericom Ngasi Youth Affairs and Sports na Sindana Kumal Nampal Sports Complex da Oki Bagaloina na Kwaidigi Mitoi Mihaleba MC Mericom Dalengana Mitoi Lema Haina Mington Pikre Taramadu da se minister na haike lebak asegi mingchat purakpadanatna Manipur bu malemda saktal libi MC Mericom ge mingda lampenda leiba DC Road ase MC Mericom Road haina mingtolagane Thasaki Saichat Taratareta Lupa Crore Kunt Dasme Anini Panchang Sagadaba Kuman Lampakta Leiba Football Gi Man Stadium Ureb Yung Tamlagane Nahan Makai Prime Minister Namasigidamag Pan Kaktuna Tamlabane Tenda ki process ngai bege wakaktani langsing asobada leiba football ge sanabong Astor Tab Lupa Cro Tara Dasmek Amamari Sangna Saragane Masisu Lakliba Saicha Taratereta Ureb Uyung Tamlagane Mericom ge Haisingba Kaya gitanatana Manipur ge Mingsat Purapase India ge Oina Mericom na Hanmane Mahakidamag Ekoi Punamona Saktopam Thoi Mericom ase Miam Gidamag Athoiba
Malemgi miyamdagi ingam ngamba punamapu matiba piba ngamba misangne haiduna Manipuri boxer MC Medicomgi maming lengak asina mitoi lema haina maming tole mingtonasi state amakhaptagi natte Malemgi lebak singgi oiba mingtolne haina su se minister na makatana phungdoki MPLA sabadu adusu Medicomgi mingda akoi cabinet na approve torokana magi mingda tholani haibadumuga adumaina lokthukcharge chawgraba bharat mi crore samage sam kun kunthra leiba sig chawgraba state mayam sida pidana the launched National Sports University Prime Minister Narendra Modi ji ne karigi Manipur da piraino state government asu hojik leiba Khumalampak ki main stadium football gi leiba main stadium akoi already funding Taramadu Deputy Chief Minister Yunam Zoikama, Manipur Legislative Assembly ki Speaker Yunam Kemsan, Works Minister T.S. Biswajit, Health and Family Welfare Minister Langpurla Pamsen Kumar, Cafe and PTK Minister Karam Siam, PHED Minister Losi Diko amasung Yaski Minister Lepau Haukip Sarugaki. Ngasi MC Medicom da Manipur Lengana Landamasiki, Maihorol degi angam atho thoidok hendungna tobangama mitoi mihen singna lai haktaktuge sizinak patpirol ge leiting sing lamdeng khulak phi thambal lekho phanek kazing lai khamen sappa meke khongset pinasingba awangba thaki pirol sing asi sepi imbiduna ikai khamnabu utke asigum laba lai haktaktage lelak laba awangba thaki piron sing asi purop kangrop naidana ningthawi haktaktage mitoi mihan ba mioi singna sizinaba pirol ne Sarkar ki support aduga payam na nungsi biba support tau biba se yaman na aina sana basida makok tungba oiba phangba si aigi isagi kanba aigi haijabaduna khaktana gasi smaina aina 6 title haibase lawrpong amgadawba thajade adubu mayamna nungsi bidana jat bijat dikhaidana isa isa gi ishoda haijabire hairaga aigi damakta handaki 6 title lawrpong amba oiba ngambani Balbabal Delhi da hayang pangtokadariba kala usabda saruyar gadaba mahiroi amadi oza singh ngasi Education Minister T.S. Radhesamna Babuparada leiba Sarva Shiksha Abhiyan SSA ge office tagi ngasi lamthakre Timasida and Tomso High Secondary School ge mahiroi taranitoi amadi guide oina oza ahom yauri Timasina Gandhi Ningsin Lubada Hainamington ba ekase ulugane mahiroi singh ase hana North Eastern amadi Eastern Zone ke oina Kolkata da Mahatma Gandhi ge sahi chamaga yankai suba mapokuman palanga marilena na pangthopa 1 acre play competition da su manalaura khrabane ngasi gi lamthaba ge thorom da education SK director TS Kiran Kumar amati department ke operation kya su sarugya ke kala usaba se department of school education and literacy ministry of human resource development government of India na initiative lauraga school kariba mairoi singe hai sing basing uthongna ba amadi promote na ba sinman hairi Lining Han Nauria Pulona Linkat Piramba Apopa Maruke Pirant Seiko Yungba Amadi Apopa Lining da Minkai Lobage Torama Amangase Apopa Marubna Sinduna Tenta Haibung the Pangtokre Lining Tel Soranengi Mami Yengduna Apopage Sayon to Oina Songtor Keba Sanamahege Pambal Soktuna Amadi Apopa Maruke Pirant Sinkatuna Pangtokeba Apopa Lining da Minkai Lobage Toramba Aduda Assam dagi lakpa amade Manipur ge Apopa Maruke Lusingba kya susarugya ke Apopa Maruke Luchingba amasu Oiriba Waring Sanana Pongdorakpada Lining Hani Ibungo Nauria Fulona Maitai Ekosi Yellow Mini Soraren Sidabaki Masa Naudane Apopa Lining na Malemna Ahanba Amasung Ariba Taibang me Haurapam ne Apopo Lininga Asibo Maitai Lepaki isini ina mayamna Nuksibiduna Amato Oiduna Malem Singh Tunduna Sanduktuna Kanganaba Amade Lining Hunt Ibongogi Mapau Lining Pathap Jetna
ꯊꯝꯕꯤꯅꯕꯒꯤꯗꯃꯛ ꯂꯥꯏꯅꯤꯡ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯆꯅꯄꯊꯥꯞ ꯇꯔꯥꯅꯤꯄꯥꯟꯕꯨ ꯉꯥꯡꯂ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯩꯅꯤꯡꯊꯧꯒꯤ ꯃꯤꯡꯈꯩ ꯂꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯇꯦꯟꯊꯥ ꯍꯩꯕꯨꯡꯗꯒꯤ ꯇꯈꯦꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇ ꯇꯈꯦꯂꯝꯕꯝ ꯔꯣꯃꯦꯁ ꯇꯈꯦꯂꯝꯕꯝ ꯑꯣꯡꯕꯤ ꯍꯦꯃꯥवꯇꯤ ꯁꯥꯄꯝ ꯑꯖꯤꯠ ꯁꯥꯄꯝ ꯑꯣꯡꯕꯤ ꯂꯇꯥꯃꯅꯤ ꯌꯨꯝꯅꯥꯝ ꯃꯥꯔꯖꯤꯠ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯕꯤꯖꯤꯌꯥ ꯇꯈꯦꯂꯝꯕꯝ ꯑꯣꯡꯕꯤ ꯕꯤꯖꯤꯇꯥ ꯑꯃꯁꯨꯡ ꯇꯈꯦꯂꯝꯕꯝ ꯗꯤꯞꯆꯟꯗ꯭ꯔꯅꯤ ꯑꯄꯣꯛꯄ ꯂꯥꯏꯅꯤꯡꯗ ꯃꯤꯡꯈꯩ ꯂꯧꯈ꯭ꯔꯕꯁꯤꯡꯗ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡꯁꯨ ꯈꯨꯠꯁꯟꯅꯈꯤ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯅ ꯁꯛ ꯇꯥꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯃꯥꯂꯦꯝꯅ ꯑꯃꯠꯇ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯃꯤꯇꯩ ꯂꯩꯕꯥꯛ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯡ ꯊꯥꯛ ꯆꯥꯎꯅ ꯊꯥꯡꯒꯠꯂꯝꯃꯁꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯂꯥꯏꯅꯤꯡꯕ ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯑꯃꯁꯨꯡ ꯀꯣꯕꯨꯔꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯃꯀꯣꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯁꯤ ꯑꯁꯤ ꯃꯌꯥꯝ ꯅꯠꯇꯅ ꯑꯁꯤ ꯇꯔꯥꯒꯤ ꯊꯧꯒꯜ ꯅꯠꯇꯅ ꯇꯔꯥꯒꯤ ꯊꯧꯖꯥꯟ ꯅꯠꯇꯅ ꯃꯁꯤ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯍꯥꯛꯅ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯉꯁꯤ ꯅꯣꯛꯆꯔꯤ ꯌꯥꯏꯐꯔꯁꯤ ngasi National Institute of Public Cooperative and Child Development NIPCCD New Delhi amadi State Institute of Rural Development SIRD Manipur anina khusamnana sinduna Jilla Parishad Ziribam District Headquarter Office Pachaw Ziribamda Training on Capacity Building Program for Elected Women Representative of Panchayati Raj Institution Program for Ama Pangthokre Tharamasida KH Janaki Devi Adaksha Ziribam Jilla Parishad Peter Salam ADC Jiribam Amadi All Lokendra Singh Joint Director SIRD Manipur Oinam Rajeshwari Devi CDPO Ziribam Lamabam Roman Singh ZDO Ziribam Na Chief Guest President Amadi Resource Person Oina Sarugaduna Pangthokre Training Program Aduda Ziribam District Ke Manung Channa Leiba Elected Member Singsu Saruyaki Numid Humni Satakadaba state level training on increasing fish farm income through aquaculture invention Taibatinda National Bank of Agriculture and Rural Development Nabab Impalge Mateng Makada ICAR Resource Complex for Northeast Hill Region Manipur Central and Panis Sinduna ICAR Complex Holder Hodokre Hodopagi Tharambadada ICAR Manipur Center Fishery Senior Scientist Dr. CH Basudhanana Hai Manipurda Laiba Mi Masenka Asitagi Chada Maripudara Mangadi Ngabu Yamna Maru in a Lawi Metis Society da Nga Asikamu Yamna Maru Oibaki Hababu Zoa Harapa Matamda Nga Haina Pawa Sonaram Libani Ngabu Asuk Maru Oi Na Loriba Lebak Asida Nga Putopaki Changdi Adumahantari Lopari Amada Nga Kezi Lising Ama Putopa Asi Manipurda Yamna Wana to E Karigumba Ekunangai Yokadariba Mapam Aduning Tina Yangsan Biba Machanjang Tina Pizaba Apabanga Macha Kanga Piduna Jexina Yoklabadi Pari Amagilopomda Chahidanga Kezi Lising Tare Pawa Putopanga Me Manipuda Part Chamaga Kuntramari Rom Labadanga Pasana Yopa Party Yam Yam Day Manipuda Kinga Lane Nabugidamal Sahida Lupa Kro Chamri Hanamapanda Remadatinga Le Pangtoliba Training Program Asigi Maru Eva Pandamdi Matokaramna Equina Ngagi Potok Yamna Putokuna ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯆꯥꯎꯈꯠꯀꯗꯒꯦ ꯉꯥ ꯃꯆꯥ ꯑꯃꯗꯤ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯁꯦꯔꯥꯝꯃꯪꯒꯤꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯔꯨꯛꯂꯛ ꯁꯨꯕ ꯀꯨꯃꯟ ꯄꯥꯂꯟ ꯊꯧꯔꯝ ꯉꯁꯤ ꯑꯀꯥꯝꯄꯥꯠꯇ ꯂꯩꯕ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅꯥ ꯆꯥꯎꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯁꯦꯔꯥꯝꯃꯪꯒꯤꯁꯤꯡ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝꯗꯨꯗ AIR ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯦꯁꯟ ꯗꯤꯔꯦꯛꯇꯔ Dilem Mayangbamna Athoiba Mitong Social Activist Lehau Thabam Charachandra Sarmana Thoromapo Amadi Economist Dr. Singlen Maisnamna Akanaba Mitong Aina Sarugaki Tharongi Manung Channa Seram Mange Foundation Na Chahi Kudingalan Thopa Seram Mange Singh Memorial Award Lisangani Taranipam for Best New Analyst Senior Journalist Ningombam Hemantakumar Kusanaki Ngasigi Tharamda Decentralization Paradox A reflection on center-state relation haiba hiramda economist Dr. Singlen Maisnamna lecture biki. Thasigi Seja Tareta Manipuri Chief Minister N. Virena Chair Lautuna Mani Irrigation Amadi Water Resources
department ke official sanga puna phaminaduna state asigi ishinge awaba koknaba khanabada lamlai maikebo yarom bidaba ase laibak thibane haina thobal multi purpose project neglected area agriculture development organization TMP and ADO na phongdokre ngasi manipur press club ta pangthopa pawgi mifam amada TMP and ADO ge secretary T Darana Hai Tawal Amadi Dolai Thabida project Paikhatbagi Mamita Jingage Mamangdagi Lamlai Maike ge Miamna Ising Pangnabagi Khongjang Sangsinduna Lake Hausana Tawal Amadi Dolai Thabigi Dampa Ani Chahi Kuntra Nipu Sangna Saduna Luisilaklabatansa Sidasu Lamlai Maike degi Lopari Lisang Taranitoi Samanipugi Itailokhongi Kudong Saba Pipinaba Wapam Amukasu Yawiramdre Anang layenge kudong saba walaba kulkeada Asambra Prosna Leptana Chatarappa Taurangi Manungchan ba oina headquarter 9 sector Assam Rifle Gate Lemjang Makada 26 Assam Rifle Thawal Battalion Sinduna Nomage Oiba Pre Mega Medical Camp OP Sat Bhavna Ama Ngasi Tawan District ke Kaibong Village ta pangthokre Medical Camp adu 26 Assam Rifle Tawan Battalion ke Commandant Colonel C Bidya Dharana Haudutuna Camp Adubo Hakthingana Yangsan K 26 ARG RMO Dr. Azitab Sumant CMO Dr. S. Wi-Fi Paramedical Staff Sink Gyne Ophthalmic Yauna Kaibungka Village Amadi Thangnaba Village Singi Nupi Angang Yauna Puna Myoy Chamanga Romp Ana Laing Bagaloinana Lemna Hidai Langta Singsu Yantoke Medical camp aduge saroka ama oina yoga sanabage kanaba amadi yoga yokhatbage pandamda Assam Rifles ke yoga instruction na lusingduna layingba lagliba singa loinana tongan ba yoga ge asan singsu sanaki Kemaduda sarugyariba miamga tongan ba doctor singka amasong expert singa interaction ge thoram amaso pangtoktuna HIV AIDS hepatitis malaria isangdage pohanba Lainatina Singh Amade sanitation gi matangda miamda sanlongna thangki Hianglang Police Station gi manung channa leba wabagai kata zeta mamang laikai transformer makungda pautangna ba mel rasmel ama sembada mioi ama sire amana soklai haide thauduga ta lekhidraba mioi adugi mameng nadakumar chahini pu kawi mahak Kumbongdagi housingna wabagai kadazet maning laikai transformer makongda leiriba nupi mapamda leiraga pau taknaba mil adu senaduna leiba mioni haide aduga soglaba mioi aduna huidrom thambau chahi yangkai manga kawi wabagai awang laikai dagine mahana mechanic oiribane haide ngasinang tenfong anirom tabada nanda kumar amasung thambau anina pau taknaba mil adu semnake Sembaloraba matungda yarabra yadribra haina sangyang tawba matungda start muthanaba hunabada will fly will kairaga paithorakpada Nanda Kumar ge yathangba segrakta panduna leikhidabani haide aduga thambongna yathangba khutta panduna khutke saruk aduda ka hena sokpana kaktaba yadabge mongda sokibani haide leikhidabage haksang khialam police na lokhalaga postmortem gedama zenems ke miren sangda thamkhre haide Kausing District Table Tennis Association KDTTA Kaksing Sinduna Salibata December ge tang taraturuk tage horaga January ge tang kun pawa Winter Table Tennis Coaching Class ama Indoor Stadium Sumnang Kaksing da Chataragane Coaching Class Asida Kanagumba Table Tennis Masana Asibo Pamsaba Amadi Nungsibiba Singda Coaching Class Asida Yaurabaya Akutpa Marungidamak Ayo pung taretage mapan pawa amadi nungtingi pung ka ohumdage numidang pung nipan pawa gi manungda KDTTA ge office tage kanglaba yaragani haide Ima kondong lairambi kubamgi lamgi asengba history amasung problaitana kabar kagasta press release tokpa asina leibak irang tolokpa yai haina ima kondong lairambi tagoloke president and Pulindona pungdokre ngase pangthokiba pawmisanga unaba amada haidiba ima kondong lairambi kubangge lamge asengbade mase second world war mamangdage maitegi ipa ipusingna kalamba lamamane nagaku ke landa tamenglong orkhol amadi atopa district ya dage lapa tribal singe lepham leitabage changjapam
piba oina mureda leiba lum marina yanaduna lamki demarcation tawduna agreement adu February kunmanga lisangwa chamapan marfudara tareta sign tawna kibani masi maitegi asengba lam oibana ima kondong lairambi khubamgi sebari mayambo ngak senanaba yumkhara sajage tawbani lam asisu pata taraba lam amani masi lisangwa chamapan marfudara nipanda More Small Town Committee dege pata lobada 1 number 9 village number 95 ne masige no objection certificate loduna pawaledi bani masige asengba khangninglabadi Mighty Council to More Hill Tribe Council More da yanakhiba che sang sing leibani adu sing adu yengbiyo loinana madamadu da sign taunakhiba ahal kaya amasu ngasisu hingle thajadraga makoi daso hangbiba yagani haina phongdoki Nakalamaramda atopa satraseng sangstan kaya amana proba khangdana mari makong khangdana khaba kagas kaya da toina habliba asina lebagi irang tolpa yai masesing ase thoktanaba mari makong khangdopiu loinana mari makong samnadaba press release kaya thokpa lepiu haina ima kondong lairambe thagaloki president and punindrona phongdoki अकोगी मफम मरांग खंगना चे चांग लेतबा डॉक्यूमेंट अमतसु लेतबा मिसिंगना प्रेस द पंगी ते इनरपसिना लेबा की इरांग थोहलकपा याबगी खुदोंथिबा लेरे खंगनिंगलाबदी हिल ट्राइबल काउंसिल की ऑफिसर चलगा ममुतन हंगबिरुचो मतमदुगी सोइतबा मिसिंगदो लोइना महिंगिबनी हौजे हौजे Parliament ki ningtam mipam ngasidagi haukre Prime Minister Narendra Modi na political party punamakta political interest natuduna public interest da Parliament ki mipambo phazana pamnawa appeal tawke Prime Minister Modi na hake Parliament winter mipam ase yamna maru oibane mipam khudimangna khananenaba asida sarugya pham thoi Parliament ki ningtam mipam ase mathangta January 9 phawa chathagane hauzik sanabige pau pizari Ngasi yu Jiribangi Babopara the Labor Smart Society Office second floor UBI Municipal Building the District Sales Association Jiribam DCAJ na Sinduna Sanaroi Kumarina Sarbiaduna Numit Humni Chumna Pangtok Leba First District Level Open Chess Tournament 2018 Lucian Cray Lucian Gibagi Thoram Asida KS Dana Singh Member Manipur Chess Association Ebiren Singh President District Sales Association Jiribam M. Mobi Singh, MPS, Superintendent, Jiribam District Police, Jiribam Amade M. Brazakanta Singh, President, Jiribam Olympic Association, M. Tilok Singh, Superintendent, District Youth Affairs and Sports, Jiribam Na Chief Arbiter, Chief Guest, President, Amade Guest of Honor Oina, Daista Panke. Tharamasaki Chief Arbiter KS Dana Singh, Member Manipur Sales Association na Hai Kibada ngasi tournament asida participant tawriba sanaroi khudingda certificate loina pijagani aduga tournament sing asige first second amadi third takraba singda cash prize ga loina certificate pijagani haike Tharamasaki Chief Arbiter Chief Guest President amadi guest of honor na tournament asige winner oikraba P Amuyama Singh second position takraba ke Gopendra Singh amadi third takraba ke Kishore Kumar Singh da certificate amadi cash prize peki Hausegaro beda maroi bapau amane pizari Chhattisgarh amadi Rajasthan da Congress na sauna mai pakre MC Mericom da Mitoi Lema Nington Pikre loinana elected women singe capacity building program pangtokre Image Paodam asige de matang sidaloi jare meng tabiri bapuna mapo amukana khomjari